Mayam punamappu khurumjari ngasidi nganu thongsi maroi mapang semba loire gas thangkatle mai thagatle khang mai hongai sare thau haijanjare aduga ngasidi nganu thongna wari masuli ge masal makai sida loina mak sure leire aduga thongba haugatlase thau sare jira hana khara thajanjare aduga tejpata thadare tilau do thadare sing chanam thadare aduga ngaktang brown tawdribaw bangaupi gani jira asuba phadigom asuba loina mak hapjalle aduga phadana samthobani mahi yaudbi haijanjare thum kari kara loi chachelakanda makhum khumjalaga hek mundri bawba ui laudri baw ngaudoini wari matalijage isa sing inau sing class 10 11 12 thagadoba singda wari se sumaina tawbani thaina mamangaida angang nupa ama leirami nupamsa se class 10 thagadoba haitare mase matam leiringaidari hotna hodre mana thokpa ma dum tawnaga leire aduga exam se kuiselaktre tha ama kara helap tha ama adum tang ngaisele ado tha ama khatang sida mana syllabus se pulap cover tawbodi ma singam maroi ba khalle maje adu tade ai kamai tawdori aidi kano ni na mioi bani na aina sibu tha ama sida larik loina makse ai pabadudi ai oithoktabani aduduna ai kamai tawjige na khanba kanjida mana khalije masidi mina ngamaroi laina natradi haidana maje khangre thamoida adagidi duk candle tawraga mana sarasati gi mamang sida maje chara hendana duk candle je mutla thala tawdana ekta lai khoromba yabu khoromba sida ta sarasati je khang ngamdre maje laire bak sida khang ngamdre masi gi angang jena so kanna ningi basibu aiba muktadi chatlage na maje nganu kangha angauba phajaba ma tonga maje paithare aduga ibungo haidana mai mangsida lepare ibungo nangna imaje kaumandana aije khangamdadana laabani karino nangi apamba hayo sini adaidi ima aigi exam se kuidre ai hotna gadaba timing dai hotna hodre aduna ima exam se sigi numisidani imana laaga aigi mating pangbiu sini hoi na haire o adugi oire adu tadi nang karimta warnu ima soitana lakani hairaga ima sina exam gi matam kari kara loin makhanga chakhre maje paira chakhre angang je haraure maje ta daidi exam gi nimiche lae adaidi mana iruja maitha jadana tawraga akogi nana tawraga chale exam je ada masina yenge ima sarasati jibu lakbra laktabra ne tawdana khuning kang dana yenge ado mana imagine costume ko yo tawraga lakpase ma phajamande haidana mana nganu kangha se olaga lae adaidi o phare imagine nganu kangha di olaga lae adugo ai changagen har mo check tawar changbodo check tawar ma je manung changa phame adaidi ima sarasati ima kangha olaga lae si sumana ai je kamai tawar changjigen taw kasi mana madi kangha ola lakpani na tumin huttana tawragane nakani rom leidana tawraga maji changjale maju haidi angang ji manag yudadi yurage haidana maji changjala kansa angang ji harau boy ngam khai legidre heta ima sarasati na laga gi je ibidorobani ai hujik top ta dorobani haidana ko ai gi ningjaba mahi yale na maji haraure adaidi ima exam se pung tare exam haure question paper lai adaidi maji yengu bada khangdabi nga ta ngaire adaidi ima nganu kangha magi nakanda leiribado adada ima se aije iba hobiro se imana kolom si leire aduga sina paper du ni si iba hobiro question na si leire haidana ima je da hujiki nganu kangha se pisalle adade nganu kangha je na haire ibungo ima di ina ba khut pan ba sunate adagi hujik aina mi olu ba su yaba nate ado imana haibabu yerum kokpodi hai hairaga manane che mathaksida kakhatlagane yerum phajaba phong saba ma koksa magane ima chatlage koi bungo hairaga paira sakre aduni wari se
ꯑꯗꯨꯗꯤ ꯑꯉꯥꯡꯗꯣ ꯀꯔꯤ ꯐꯪꯍꯧꯔꯦ ꯌꯦꯔꯨꯝ ꯑꯆꯧꯕꯗꯨꯃ ꯐꯪꯍꯧꯔꯦꯗꯅ ꯃꯥ ꯑꯗꯨ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯏꯟꯇꯤ ꯃꯇꯝ ꯈꯤꯇꯪ ꯂꯩꯔꯤꯉꯩꯁꯤꯗ ꯍꯣꯠꯅꯔꯣ ꯍꯦꯛꯇ ꯇꯣꯞ ꯌꯧꯕ ꯉꯝꯕ ꯑꯉꯥꯡꯅ ꯇꯣꯞ ꯌꯧꯖꯈꯤꯅꯤ ꯉꯝꯃꯣꯏꯗꯕ ꯑꯉꯥꯡꯅ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯪ ꯑꯣꯏꯔꯕꯁꯨ ꯇꯧꯅꯅꯕ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯍꯧ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯁꯤꯅꯤꯗ ꯏꯆꯦꯅ ꯍꯥꯏꯒꯦ ꯇꯧꯕꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯋꯤꯁ ꯄꯤꯖꯔꯤ ꯑꯗꯣ ꯈꯔ ꯍꯣꯠꯅꯕ ꯍꯧꯔꯣ ꯑꯗꯨꯗꯨꯒ ꯑꯦꯛꯖꯥꯝꯗ ꯐꯦꯜꯃꯛ ꯑꯣꯏꯗꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯅꯤꯗ ꯄꯤꯔꯤꯔꯥ ꯁꯟꯅ ꯃꯅꯤ ꯃꯅꯤ ꯁꯟꯅ ꯅꯪꯁꯤ ꯅꯪ ꯃꯃꯥꯅ ꯁꯤ ꯊꯥꯜꯂ ꯊꯝꯃꯦ ꯅꯪ ꯌꯦꯡꯉꯣꯅ ꯁꯥꯕ꯭ꯔꯥ ꯃꯃꯥ ꯂꯥꯛꯑꯦ ꯅꯨꯡꯁꯤꯕꯣ ꯐꯠ ꯀꯥꯎꯔ ꯂꯩꯕ 이잖아 ꯆꯠꯁꯟꯅ ush mama sorry ish papa lereira no soba kya thini dollar mathakta thagatpa adigi lupa sam pire nang sana sana ba baba aina loro ha nam pire mai ha oh singo sida sofa thangbu chatluine ba ngasai ngasai ayuktagi thokibani sofa thinba ngasi staff khara watpagi ado hujik pung 9:30 tare halaise machagi sanapot leiraiba hotnadaba yade thabak tahaudabanina icha isu imung punaba hotnabada aikhogi angamba thakta hotnaba tabani sini ngasi nongmagi lau simubagi wafam maana porapol lupa chama do ichagi bank account hapchankhre mayam punamakpu khurumjari acha pochu leireiba mayam punamakpu khurumjari